Assembly session haubu numita MI ga ZUF ka pung anirom kapnakhre khunja ahumgi yumkai sing nongmei maru amasung bom masena pantuna akaya toi thokle US amasung Israel gilanda singda angang sani health worker taramathoi yauna miyoi lising amaga sani ka kunmanga sikre haina irana phongdokhre sahi kuntaruk suraba gana masa ama expire oiraba bisaga loinana Imphal airport agi phare pan card amasung Aadhaar card su yaromi sis tawkhre hari haukiba sahi mangada Manipur gi museum semganabagi lupa karor lising tarahumdoi ga chanipan ga nifu taru kaithokre ministry Saudi Arabia ta leiba US embassy gi staff sing khudakta satkinaba US na yathang pikre Kangleipak Communist Party PWG MC unification gi maikaidagi serol namba thorokli madudi Kangleipak Communist Party PWG MC unification PRO singkhai nganbana Kanglei samiyam da serol si khanganjari Khunai ama sakhwatpada education health agriculture haibasi khwaidagi mathau tai iramdam asi manaba afaba khunai ama puraknabagi damak partina sahi nifu tare la thengnaduna lakli miron kaya chatkre miron kaya ama horakli hauzik north east ki leiriba state singa yengnabada lamdam asi khwaidagi tangdurai ta daba state ama oiri amadi missing hantharakpana maram oiraga public emergency thoktuna achauba awaba lamdam asida mayoknari iramdam asida leiriba nupi nupa anida angang pokpa thingnaba edoxi tawduna amadi food poisoning tongan ba policy chathatuna furup asi mutkhinaba India laingakna makoigi proxy war Kangleipak miyam da chathari asigumba tangkak asida health department gi leibiriba doctor singna mathau kaukthokpa haibasi asumba nate tinjang kaijang daba khunai ama ohenbada iramdam asigi leibiriba doctor singna lawudaba thaudang karino khantabagi matam oire Hauzik Manipurda private hospital saugri yungbagum lingkhalakli basi miyambu tengbang naba wakhanda lingkhalakpa nate business ki wakhalonda sarkar gi doctor singna lingkhalakpa ngaktani haibasi punamakna khangnaraba ngaktani tawriba thawong asi thawai kanba nate thawai lalonbani asigumba miyam gi yengnaba sing asi party na kaidawnungda yengduna leithokpa ngamloi Manipurda leiriba sarkar gi doctor singna private hospital da anaba refer tawbagi maram karino amadi refer tawriba doctor masana private hospital da laaga anaba mu yengliba singak tabangamde aikoina mamang thaktagi khangle madudi Sor Hondraba anababu Icu Da Thamlaga Peisa Lwbagi Heinabi Asi maitai langol lamphen pata leiba siza hospital gi authority singna Thadokkadabani amadi maram sadana miyam dagi layengbagi namada sel lawba khudakta lepkadabani amadi siza hospital asi pungni phunipan phawbagi manungda total shutdown tawgadabani mari leinaba hospital authority doctor sing lupta within 5 days phawbada changjarakadabani karigumba party na haibada thawoirabadi jairakpi gani haina akanba wafam khangalakli amadi rims jenims ki doctor singnasu laibaki tangdurai ta daba irang asigi yenglaga ithau ningthina pangthok pinaba party gi maikaidagi zero asina khanganjari haina zero asida phongdokli sangna chatpana punsi sangdokhalli nongmada minute 30 chatpana health nabagi sang 35% hantha hali amadi sahi taret hena punsi sangdokhalli